Kuki Jo Furupna Government of India da Thamkhiba demand sing Phanglaba Matam Khaktada Khutlai Thadokkani HAINA Kuki Jo Village Volunteer Co-ORDINATING Committee gi MAIKEI dagi PHONGDORAKLI Agency dagi Phangba Pau amagi matung inna Manipur amadi tribal sing Mahausagum Tangdu Leitana amadi Safana Lainaba Mathau Taba Khongthang Lokhatpiyu HAINA Kuki Jo Village Volunteer Co-ORDINATIng Committee na India Lengakta Taksinkre Haidi Kuki Jo Village Volunteer Co-ORDINATIng Committee gi MAIKEI dagi Phongdorakpada Kumja lising ani kun humdoi gi me ahum dagi chatharakliba irang asida state na sponsor tauba group kharana Kuki Jo Furupta atat akham leitana toina attack kaya chatharakhi maduda lengak asina makhoi bu ningthina ngak senbidabadagi makhoi masa ngakthok chanabagi damak tangai phadana khutlai paikhibani irang asi lakshinnabagi damak lona yadaba mawongda pairiba khutlai sing pikhalaknaba Governor Ajay Kumar Bhalana khangankhiba adu Kuki Village Volunteer singi oinadi Kuki Furupna India lengakta thamkhiba tongan ba demand mari adu thabakta onthoklaba khaktada oithokani makhoina taliba demand sing adudi Kuki Jona khundaba mafam singi tokhaiba lengak thamba Kuki Jona namna khundaba mafam singdagi Manipur Police lokthokpa MAIKEI group singna lut tawkhiba khutlai sing surrender tawhanba amadi Kuki Jo Village Volunteer singda legal protection piba asina Chingbani haina pau asina makhatari